आकाशवाणी इम्फाल वाहेंगबम राजेश ने पाव पाजरी। Election Commission Special Intensive Revision SIR Phase 2 Tangkak Naina Raja Taraturuk amasung Union Territory ahum da pangthok naba laukthokre. Ahum suba tangkakta SIR pangthokkodriba Rajasing adudi Manipur, Andhra Pradesh, Arunachal Pradesh, Haryana, Jharkhand, Karnataka, Maharashtra, Meghalaya, Mizoram, Nagaland, Orissa, Punjab, Sikkim, Tripura, Telangana amasung Uttarakhand ni. Union Territory ahum aduna National Capital Territory of Delhi, Chandigarh amasung Dadra and Nagar Haveli amadi Daman and Diu ni. Laibak sinba tungbada achumba electoral roll fongnaba amadi voter list revision pangthoknabagi masina singthaninga ba khongthang amani hairi. Chiru Union gi mir kangbu amana ngasi Mukhyamantri Yumnang Khemchan Singha unakre unaba duda MLA SS Olis Dipu Gangmai Ramuiba Lesio Kaising Janghemlung Panmai amasung Awangbo New Maiga loinana Jogjang Tek amasung Nungsai Khulgi marakta nomai kapagi thokdokta laikhidraba Wilson Thangagi imung manungi miyoi singsu yauki. Mukhyamantri na social media da thagapa warol amadhai imung manungi awabada saruk yari Rajasigi mipum khudima asoi angam thondaba amadi makoibu ngak senduran thamba haibasi sarkargi achetpa phirepni. Asigumba thoningdaba thokdok asi matungda amuk thoktanaba miyam punna amato ina honaminabagi tangai fadaba lai. Kangpopi jilagi manung chana leiba sahibung kul mapada ngarang sakangdaba kulai paiba singna lambida lakpa gari anida nomai kapsilapagi thokdokta miyoi ahum laikhitaba aduga atopa marina asok apan nangan kibagi thokdokpu yaningdaba phongdoktuna Kuki Students Organization, Jomi Students Federation amasung Mar Students Association na Churachandpur jilada matam kaktaba shutdown ngasidegi hokre. Aikoigi Churachandpur paumina hai shutdown asina maram oiduna school, college amadi kaithel sing thong lonaki haujimaki oina pamdaba thokdok thokpagi pau leite. Amaramda thokdok asiga mari leina Kuki Inpi Manipurna kaukiba pung nipunipangi shutdown chatari. Aikogi Kangpopi paumin hai jila asida school college dukan sing thong hangnakide lambida gari chapagi chang hanthare. National Highway 37 Imphal Jiribam lambisu malpuba gari sing chendre. District Fisheries Officer Chandel na sinduna Chandel amasung Ternopal jilagi oina nga yokpa pamba singda sarkar na piba ataba mamalda tongan-tongaba makhalgi nga macha sing phanganbagi thorom ama ngasi pangtokre. District level fish seed farm adugi matangda Chandel amasung Ternopal gi District Fisheries Officer angom momona hai jila ani asigi ngami singda nga macha sing ahongba mamalda phanganduna semilon phagananaba pandamda thorom asi pangthokpani. ICIVH ki matang da miyambu hena khanganabagi thorom ama Kanmukos Limited Cluster Level Federation na Manipur State AIDS Control Society ka khusam aduna Ternopal jilagi machi block ki manung chanba Laising Kangsang village da pangthokre. Maduda Kanmukos Limited Cluster Level Federation ki makhada leiba khul singgi self help group sama kuntra henbana saruk yaki. Thorom asi pangthopagi maroiba pandamdi khunggangi nupi singbu ICIVH ki matang da hena khanganabani. Assam da Mukhyamantri Himanta Biswa Sarma Lusingba Sarkar gi Mantri Mandal da paigadaba phamsing Rajyapal Lakshman Prasad Acharya na ayaba pikre. Lok Bhavan gi cherolaman hai Mantri Singh na paigadaba bibhag sing Mukhyamantri na pisalakiba adu Rajyapal na ayaba pikibani. Rameswar Teli na Transformation and Development, Labor Welfare, T-Tribes amasung Adivasi Welfare pairagani. Atul Bora na Panchayat amasung Rural Development, Assam Accord chanhanba Border Protection and Development amasung Excise Vibhag pairagani. Charan Borona Transport amasung Welfare of Boroland pairagani. Srimati Ajanta Niyokna Women and Child Development amasung Tourism Vibhag pairagani. Pradhan Mantri Narendra Modi na BRICS mifam da saruk yariba leibak singi mapan thorom mantri singa nai dilida unakre. Russia, Iran, South Africa amasung Brazil gi mapan thorom mantri singna Pradhan Mantri ga unakibani. Numinini sathagadaba BRICS mapan thorom mantri singi mifam ngasidegi haukre. Haukdokpagi thorom da wa ngangbada kendra gi mapan thorom mantri Dr. S. Jaishankar hai malem gi oina shanti amasung security na maruiba hiram ama oiri. Manghai haujik thokliba charang na basing asina wari sanaduna amasung kutniti gi kaya yamna maru oibage habadu takli. Dr. J. Shankar hai terrorism gi mayokta amato ina punna thengnamina haibasi mipung khudimaki apambani. Mifam aduna saruk yariba leibak singbu thagapa phongdok pugalona BRICS framework manung chana amana amubu mateng pangnabagi thabak makata na chathabagi tangai padaba lei haina Shri J. Shankar na makata ki Paulo jare.